Malemgi maming leirabi wet lifter Saikhom Mirabai Chanu na ngarang Glasgow da nupigi kilogram nimpu nipanda games record thamba ngamkhibaga loinana Commonwealth Games 2026 da gold medal lokre. Marangi gold medal asina Mirabai bu gold medal hat-trick phangba ngambi sanare amasu ohenkre. Manipur dagi hawkhibi masagi chahi 38 shurabi Saikhom Mirabai Chanu na clean and jerk da games record ama oina kg 105 thangatringai mamangda snatch da kg Maripu manga thangatuna Commonwealth Games record ama thamki mahakna punna kg chama maripu tara thangatlaga gold medal adu laukhibani Mirabai Chanu kumja lising ani tara nipan Gold Coast Games amasung lising ani kun nithoi Birmingham Games tasu gold medal laukhibani Glasgow da mai pakhiba asina mahak thangna ahum shuba Commonwealth Games ki gold medal phangba ngambi sanaroi ama ohenkibani Mirabai na Glasgow gi competition asi haubadagi loiba phawba control tawraga thamki mahak ki apunba weight kg chama humpun nipan aduna silver medal laukibi Nigerian Rat Asuko Nayong dagi kg kunithoi helaga compete tawba loishinki Manipur dagi haukiba weight lifter Mirabai Chanu na Glasgow da chathariba Commonwealth Games 2026 da kg nimpu nipan kanglup ki weight lifting masana da gold medal phanglakpada Prime Minister Narendra Modi na thagatpa amasung nungaiba phongdokre Prime Minister Narendra Modi na X ta thagalakpa warol amada Mirabai Chanu na mahakki singthaningai oiba performance piduna mahakki tawba ngamba adu uthokre mahakna mari shuba Commonwealth Games ki medal phangbada natana thangna gold medal ahum lawba ngamkhre mahakna leibak asigi damak piriba khudol asina leibak asigi mipum khudingmakta thauna hapli mahakki tunggi punsida henna masak thokpa oirasanu hairi मैं बहुत ज़्यादा खुश हूँ कि ये तीसरा गोल्ड मेडल दे पाई हूँ इंडिया के लिए और बहुत ज़्यादा खुश हूँ मेरा दिमाग में बहुत कुछ चल रहा था कि हाँ इस बार भी मैं मेडल दे तो पाऊंगी पर मैं रिकॉर्ड भी कर पाएगी कि नहीं बहुत सारी मेरे ऊपर प्रेशर भी थी इंडिया के पूरा फ्रेंड्स की वजह से और मेरा पूरा इस बार सोच रहा था कि पूरा इंडियन वेट लिफ्टिंग टीम को अच्छा परफॉर्मेंस देने के लिए तो मैं बहुत ज़्यादा खुश हूँ कि मेरा थर्ड गोल है और मेरा 4th मेडल है कॉमनवेल्थ गेम्स का इससे और ज़्यादा खुशी क्या हो सकता है मैं बहुत ही ज़्यादा खुश हूँ